ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯃꯔꯝꯗꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯋꯥ ꯄꯥꯎ ꯍꯥꯏꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯐꯪꯍꯟꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯋꯥ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟ ꯑꯁꯤ 에베소 5:5ꯒꯤ ꯄꯗ 15ꯗꯒꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯁꯤꯡꯗꯕꯒꯨꯝ ꯑꯣꯏꯗꯗꯨꯅ ꯑꯁꯤꯡꯕꯒꯨꯝ ꯑꯣꯏꯗꯨꯅ ꯀꯔꯝꯅ ꯆꯠꯄ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯣ ꯑꯆꯥꯕ ꯃꯇꯝ ꯂꯩꯖꯍꯧ ꯃꯔꯝꯗꯤ ꯃꯇꯝ ꯐꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯑꯄꯪꯕ ꯑꯣꯏꯒꯅꯨ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯒꯤ ꯅꯤꯡꯕ ꯀꯔꯤꯅꯣ ꯈꯪꯉꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯗꯣꯛꯆꯒꯗꯕ ꯊꯤꯝ ꯍꯤꯔꯝ ꯑꯗꯨꯗꯤ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯕꯤꯂꯤꯚꯔꯁꯤꯡ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯗꯣꯛꯆꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯅꯅꯥꯏꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯆꯒꯗꯧꯕꯁꯦ ꯅꯅꯥꯏꯕꯨ ꯄꯥꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯅꯍꯥꯔꯣꯟꯁꯤꯡ ꯑꯣꯏꯔꯕꯁꯨ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯑꯍꯜꯁꯤꯡꯅꯁꯨ ꯃꯣꯕꯥꯏꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯉꯝꯅꯅꯕ ꯅꯅꯥꯏꯅ ꯍꯥꯏꯗꯣꯛꯆꯒꯗꯧꯕ ꯋꯥꯍꯩꯁꯦ ꯅꯍꯥꯛꯅ ꯄꯥꯡꯕꯤꯌꯨ ꯅꯅꯥꯏꯒꯤ ꯆꯤꯟ ꯂꯩꯇꯨꯟ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯇꯥꯒꯗꯧꯕ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯋꯥ ꯉꯥꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯄꯥꯞꯇ ꯇꯥꯈꯤꯕ ꯃꯔꯝꯗꯒꯤ ꯐꯖꯈ꯭ꯔꯕ ꯃꯥꯂꯦꯝ ꯑꯁꯦ ꯄꯥꯞꯀꯤ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯁꯤ ꯑꯋꯥ ꯑꯅꯥ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥꯒꯤ ꯃꯐꯝ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯄꯥꯞꯀꯤ ꯃꯔꯝꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯦꯟꯅ ꯑꯕꯦꯜꯕꯨ ꯍꯥꯠꯄ ꯍꯧꯏ ꯃꯧꯁꯤꯅꯁꯨ ꯏꯖꯤꯞꯀꯤ ꯃꯤ ꯑꯃ ꯍꯥꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯁꯥꯝꯁꯟꯅꯁꯨ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯄꯥꯞꯇ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯗꯦꯕꯤꯠꯅꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯅ ꯄꯥꯞꯇ ꯇꯥꯕ ꯈꯛ ꯅꯠꯇꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗꯁꯨ ꯄꯤꯇꯔꯅ ꯄ꯭ꯔꯚꯨꯕꯨ ꯑꯍꯨꯝꯂꯛ ꯌꯥꯗꯗꯨꯅ ꯃꯤꯔꯥꯏꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯊꯣꯃꯥꯅꯁꯨ ꯄ꯭ꯔꯚꯨꯒ ꯁꯤꯃꯤꯟꯅꯅꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥꯍꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯄꯣꯜꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯂꯩ ꯃꯗꯨꯗꯤ ꯄ꯭ꯔꯚꯨꯕꯨ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯀꯌꯥ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯁꯤꯗ ꯎꯕ ꯐꯪꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯅꯅꯕ ꯑꯩꯈꯣꯏꯅ ꯈꯪꯅꯅꯕ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯖꯅꯅꯕ ꯍꯥꯏꯗꯨꯅ ꯃꯁꯤ ꯊꯝꯕꯤꯔꯝꯂꯕꯅꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤꯒꯨꯝꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯥꯟꯕ ꯌꯥꯎꯏ ꯁꯣꯏꯕ ꯅꯥꯏ ꯑꯗꯨꯕꯨ ꯈꯪꯒꯗꯧꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯗꯨ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯖꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯃꯥꯏꯊꯤꯔꯦ ꯈꯜꯂꯒ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕꯒꯨꯝꯅ ꯈꯜꯂꯒ ꯂꯩꯈꯥ ꯇꯥꯍꯟꯈꯤꯗꯦ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯣꯡꯗꯨꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯀꯠꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯤ ꯑꯃꯨꯛꯄꯨ ꯁꯣꯏꯈ꯭ꯔꯕꯗꯤ ꯂꯥꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯐꯕ ꯇꯧꯒꯦ ꯑꯐꯕ ꯑꯣꯏꯒꯦ ꯄꯨꯛꯅꯤꯡ ꯍꯣꯡꯒꯦ ꯈꯟꯗꯕꯁꯤꯅꯤ ꯃꯤꯅ ꯐꯅ ꯀꯟꯅ ꯊꯧꯒꯠꯂꯕꯁꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯕꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨ ꯈꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯕꯨ ꯄꯜꯂꯒꯃꯗꯨꯕు ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯄ꯭ꯔꯦꯖꯦꯟꯠ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔ ꯂꯥꯏꯐ ꯑꯗꯣ ꯃꯥꯡꯍꯟꯕꯅꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯤꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯁꯨꯈꯟ ꯈꯟꯗꯕ ꯃꯤꯑꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯏꯁꯣꯔ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯒ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯐꯖꯗꯕ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯃꯤꯡꯆꯠ ꯊꯤꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯐꯕ ꯃꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯐꯕ ꯂꯨꯆꯤꯡꯕ ꯃꯤ ꯑꯃ ꯃꯈꯣꯏꯅ ꯐꯪꯅꯔꯨꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯑꯃꯨꯛ ꯑꯐꯥꯎꯕ ꯃꯃꯤꯡ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯁꯤꯗꯁꯨ ꯃꯃꯤꯡ ꯆꯠꯂꯕ ꯃꯤ ꯀꯌꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯎꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯈꯤ ꯃꯈꯣꯏꯕꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯈꯤ ꯊꯥꯗꯣꯛꯄꯤꯈꯤꯗꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯖꯥꯀꯣꯕꯇꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯗꯨ
ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯋꯥꯕ ꯃꯤꯀꯞ ꯈꯣꯟꯖꯦꯜꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯃꯐꯝ ꯈꯨꯗꯤꯡ ꯑꯁꯤ ꯑꯅꯥꯅ ꯊꯜꯂꯕ ꯃꯇꯝꯁꯤꯗ, ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯃꯁꯨꯡ ꯆꯥꯕ ꯐꯪꯗꯕꯒꯤ ꯃꯤꯅ ꯊꯜꯂꯕ ꯃꯇꯝ ꯑꯁꯤꯗ, ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯄꯥꯎꯅꯤꯡꯈꯣꯜ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯒꯨꯝꯕ ꯖꯨꯝ ꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃꯒꯤꯗꯃꯛꯇ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ, ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯔꯝꯅ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯊꯧꯒꯜꯗꯒꯤ ꯅꯥꯊꯩꯅꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯀꯔꯤꯅ ꯊꯦꯝꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯔꯁꯤ꯫ ꯅꯍꯥꯔꯣꯜꯁꯤꯡꯅꯗꯤ ꯋꯥꯆꯞ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛ, ꯄꯕꯖꯤ ꯒꯦꯝ ꯑꯃꯁꯨꯡ ꯇꯤꯛꯇꯣꯛꯇ ꯑꯦꯛꯇꯤꯡ ꯀꯌꯥ ꯇꯧꯗꯨꯅ, ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯅꯗꯨꯅ, ꯁꯦꯌꯔ ꯇꯧꯗꯨꯅ ꯄꯨꯡ ꯀꯌꯥ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫ ꯏꯟꯇꯔꯅꯦꯠ ꯑꯁꯤꯅ ꯅꯍꯥꯔꯣꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯏꯁꯣꯔꯗꯒꯤ ꯂꯥꯞꯅ ꯁꯩꯇꯥꯟꯅ ꯆꯤꯡꯊꯣꯛꯂꯤꯕꯅꯤ꯫ ꯃꯄꯥ ꯃꯃꯥ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡ, ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ, ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯇꯗꯨꯅ ꯃꯈꯣꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯍꯥꯏꯕ ꯏꯟꯗꯕ ꯅꯍꯥꯔꯣꯜꯁꯤꯡ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯔꯣꯜ ꯑꯌꯥꯝꯕꯅ ꯑꯣꯏꯔꯕꯅꯤ꯫ ꯊꯧꯒꯜꯒꯤ ꯋꯥꯗꯤ ꯂꯥꯞꯅꯕꯨ ꯊꯝꯈꯔꯕ ꯅꯍꯥ ꯈꯛꯇ ꯅꯠꯇꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯑꯍꯜꯁꯤꯡ ꯐꯥꯎꯕ ꯅꯍꯥ ꯑꯉꯥꯡꯒꯨꯝꯅ ꯃꯣꯕꯥꯏꯜꯁꯤꯗ ꯁꯤꯅꯦꯃꯥ, ꯏꯁꯩ, ꯖꯒꯣꯏ ꯌꯦꯡꯗꯨꯅ ꯃꯈꯣꯏꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝꯕꯨ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯦ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ, ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣই ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ꯫ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯀꯤ ꯃꯔꯝꯅ ꯊꯋꯥꯏꯕꯨ ꯄꯨꯛꯅꯤꯡ ꯏꯪꯊꯍꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗ꯫ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯔꯕꯁꯨ, ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯑꯍꯜꯁꯤꯡꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯑꯁꯨꯝꯅ ꯑꯣꯏꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯟꯇꯔꯅꯦꯠ, ꯃꯣꯕꯥꯏꯜ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯁꯣꯟꯊꯍꯟꯕꯗꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯑꯔꯥꯟꯕꯅꯤ꯫ ꯃꯣꯕꯥꯏꯜꯒꯤ ꯃꯔꯝꯗꯒꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯍꯛꯆꯥꯡꯒꯤ ꯑꯃꯁꯨꯡ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯂꯨꯞꯍꯜꯂꯣꯏꯁꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜꯒꯤ ꯃꯔꯝꯅꯅꯤ ꯃꯌꯥꯝꯗ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯉꯝꯖꯕꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯥꯔꯤꯕꯁꯤꯁꯨ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯑꯁꯤꯒꯤ ꯃꯔꯝꯅꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯤ ꯀꯌꯥ ꯌꯥꯝꯅ ꯃꯣꯕꯥꯏꯜ ꯑꯁꯤꯕꯨ ꯆꯨꯝꯅ ꯁꯦꯡꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯈꯟꯊꯃꯤꯟꯅꯁꯤ, ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝꯗꯨ ꯀꯔꯝꯅ ꯃꯥꯡꯍꯜꯂꯤꯕꯒꯦ? ꯃꯇꯝꯒꯤ ꯃꯃꯜ ꯑꯁꯦ ꯌꯥꯝꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯤ ꯈꯔꯅꯗꯤ ꯍꯥꯏꯅꯕ ꯂꯩ ꯃꯗꯨꯗꯤ ꯇꯥꯏꯝ ꯏꯁ ꯃꯅꯤ, ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯐꯪꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗꯨꯗꯤ ꯑꯃꯨꯛ hana ꯐꯪꯂꯔꯣꯏ, ꯃꯗꯨ ꯑꯃꯨꯛ hana ꯂꯥꯛꯂꯔꯣꯏꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝꯕꯨ ꯑꯩꯈꯣꯏ ꯁꯦꯜꯒꯨꯝꯅ ꯌꯥꯝꯅ ꯆꯨꯝꯅ ꯁꯦꯡꯅ ꯁꯤꯖꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯀꯌꯥꯝ ꯄꯥꯅꯤ, ꯄ꯭ꯔꯥꯊꯅꯥ ꯀꯌꯥꯝ ꯇꯧꯒꯅꯤ ꯈꯜꯂꯦ ꯍꯥꯏꯔꯒ ꯑꯌꯥꯝꯕꯅꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ, ꯒꯦꯝ ꯁꯥꯟꯅꯗꯨꯅ, ꯁꯤꯅꯦꯃꯥ ꯌꯦꯡꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯅꯍꯥ ꯈꯛꯇ ꯅꯠꯇꯦ, ꯑꯍꯜꯁꯤꯡ ꯐꯥꯎꯕ, ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯕꯤꯂꯤꯚꯔꯁꯤꯡ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯗꯒꯤ ꯏꯁꯣꯔꯅ ꯄꯥꯝꯕꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯅꯠꯇꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯕ ꯑꯃꯁꯨꯡ ꯋꯥꯍꯩ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ, ꯋꯥꯆꯞꯇ ꯁꯦꯌꯔ ꯇꯧꯗꯨꯅ ꯃꯤꯕꯨ ꯊꯧꯒꯠꯄꯗꯨꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯐꯝ ꯈꯔꯗꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯔꯃꯣꯟ 2-3 ꯇꯥꯕ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯇꯥꯈ꯭ꯔꯕ ꯁꯥꯔꯃꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯅꯔꯤ, ꯗꯤꯁꯀꯁꯟ ꯇꯧꯅꯔꯤꯕꯅꯤ, ꯊꯋꯥꯏꯕꯨ ꯌꯣꯛꯈꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯔꯗꯗꯤ ꯃꯁꯤꯕꯨ ꯄꯥꯝꯗꯕ, ꯊꯋꯥꯏ ꯌꯥꯎꯗꯕ, ꯊꯧꯁꯥꯗꯕ ꯑꯣꯏꯅꯁꯨ ꯌꯥꯎꯅꯔꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯄꯣꯜꯅꯁꯨ ꯆꯤꯊꯤ ꯊꯥꯗꯨꯅ ꯁꯤꯡꯂꯨꯞꯄꯨ ꯊꯧꯒꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯄ ꯉꯝꯗꯕ ꯃꯐꯝ, ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝ, ꯑꯋꯥꯕ ꯇꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯊꯥꯔꯦ ꯍꯥꯏꯔꯒ ꯁꯤꯡꯂꯨꯞꯄꯨ ꯊꯧꯒꯠꯄ, ꯁꯤꯡꯂꯨꯞꯄꯨ ꯌꯣꯛꯈꯠꯄ, ꯁꯤꯡꯂꯨꯞꯄꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯊꯕꯛ ꯑꯗꯣ
ꯑꯣꯜꯅꯗꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯑꯁꯤ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯤꯡꯂꯨꯞꯄꯨ ꯊꯧꯒꯠꯄꯒꯤ ꯊꯋꯥꯏꯕꯨ ꯌꯣꯛꯈꯠꯄꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯆꯥꯎꯈꯠꯄ ꯈꯨꯗꯣꯜꯁꯤꯡ ꯑꯁꯦ ꯏꯁꯣꯔꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯁꯤ इंटरनेट असे ईश्वर की बोध फंग याब लंबी होइना सिजिनरसी मसीदा सिंगलु पुनबगी खुदोंचाबदो लौसी हाबसे आई हाजनी मरमदी मतम कुइरे अखोइना सिंगलु पुन्ना इसे सामिनखिदब पास्टर सिंगी ओजा सिंगी वापा ताखिदबदो सक्रमेंट प्रभु की चखांग पांथोखिदबदो अखो यामना कुइ थावाइदा सोंथरक याबदि हाबदो अखो निंगसिंगमिनसी अखोगी खुन अखोगी लेकाइसिददी अखोगी इमुंग मनुंगददी असी अना अवा अना नंगद्री खंदुना नुंगाइना नोक्तुना मतम मांगहल्लरोइसि खंगहौदना अई अमसुंग अईगी इमुंग मनुंगदा अवाबसे नंगबा याबने हाइबदो अखोइ निंगसिंगमिनसी मतमदुदरी नंग अईगी वाखल करी फिवम ओइगनी खंथमिनसी मतमदुदा अखोइ ईश्वरदा नक्सिनगे हाइना खल्लिबरा इचिलिनावसिंग अखोइ इचिलिनावसिंगी मरक्ता ईश्वरना अदुगुंबदोदि थोनबिदबसु ओइसनु अमबु ओरबसु मिटना उरिबा ताइबुपानबगी फिबम अमसुंग तारिबा पाव मयाम मेकअप खोंजेलना निल्लबा ताइबुपानसिदा मसी मयामसिना तागलि मदुदि अखोइगी प्रभु जीशु ख्रिस्ट यामना थुना लाकदोरे हाइबसिनि महान हाइबिरंबा महाकी लाकलमदाइ खुदा मयाम अदो ngasiदि मिटना फोंगना उरे कोरोनागी अवाबा लोइद्रि कोरोनागी अवाबना अखोइ खांगु नमददुना लेरि असिगी मरक्सिदा लानगी पाउनिन खोन अमसुंग नोंगलै नुंसितकी चाक तांगबगी जुम थादोक्तुना जुम द लैबम ngamdaduna लंबीदा अदुगा रेस्क्यू होम द लैरगा चाक चरा अमगी दमक्ता नाइदुना लैबा पैसा पाइबा इना खुनबा कयाम मदुदा यावरिबन हाइबदो अखोइ अमुक्तंग निंगसिंगमिनसी खंथमिनसी इचिलिनावसिंग अदुना अइन हंदक इंग्लिश की सार्मन अमा ताजै मदुदि द टाइम इज नियर हाइबा महाकी वही असिना द टाइम इज नियर हाइबा वही असितनसु अइगी थमोइदा ईश्वरना थबक तौखिबनी मरमदुना अखोइना चाद्रसु याबा चिंजाक मयामदो अखोइना थादोलबसु चाकती अखोइ चादबा यादे अदुगुमना चाद्रसु याबा चारगसु थोइना कानादबा चिंजाक मयामदो थादोलगा चादबा यादबा चिंजाक ईश्वरगी वाही असिदि अखोइ मरांग काइना चाननबा मरांग काइना मिंगोंदा पिजाननबा अखोइ हौजिकि मतम असिददि अखोइ थौरांग तौदुना लैरसि शेयर तौमिनसि इचिलिनावसि नत्रबदि थवाइ सोंथादुना सिंगलुप खरदि ख्रिस्तान नत्तबगुना लैखिबा याबनि अइगी वाखलददि सिंगलुप खरदि हौजिकि मतम असिदा ख्रिस्तान नत्तबगुना लैरंबसु मयाम यावरमगनि हाइना अइ खल्ले हौजिकि मतमगी नुंसि नुंगोनगी लव सॉन्ग की इसै फिल्म की इसै अदुगा गेम दा मतम मांगनबा अतोबा वीडियो दा अमसुंग हॉलीवुड अमसुंग बॉलीवुड की सिनेमा दा मतम मांगनबदो मधु ईश्वरना याबा थबक नते मधुगी मतम नत्रे चिलिनावसिंग नहारोल सिंग दसु अइन हाइजनिंगबदुदि मधुगी मतम अदो हौजिक नत्रे ईश्वर दा पुनिंग चंगबा ईश्वर दा पुनिंग होंग मतमनि हौजिक मतम यामना फत्रब मतमनि अवाबना माइकई मरिमक्ता माइकई पुनमक्ता योमसिलक्लबा मतमनि हाबदो अखोइ अमुक्तंग वाखल खंथमिनसि फत्तबबु यामना संदोकदो असिगुंबा इसै सिनेमा सिंग असिदगिनि मखोइगी मतौनि मीना यामना पामजना यामना खोइदाना मतौ तमजरिबदो मखोइगी फत्तबा वही वता अदुगुमलबा मखोइगी फत्तबा फिजेत मखोइगी सेक्सी ओइबा मतौदुनि अखोइना येंगदिबदो मदुगुंबदो अखोइ येंगदोबा मतम नतरे मदुगुंबदुदा अखोइ मतम मांगनगदोबा नतरे नंगी ngasi हिंगदिबा मतम अदो पुंसी अदो ईश्वरना नंगोंदा पिबिबने हाइबदो अमुक्तंग निंगसिंबियु पाप की थबकसिंदो हौखिबा मतमदुना ओकले खल्लसि हौखिबा मतम सांगलबा पुंसी असे अखोइ मदुगुंबदुदा तौदुना येंगदुना लाक्लबने हौजिकति ओकले मदु मयामदो थादोलसि चाद्रसु याबा चारगसु कानादबा हक्चांगी चिंजाकनि मदुदि अखोइ थवाइबु सोंथानबा मांगहनबा याबा इंथानबा याबा हक्चांगी चिंजाकनि मदु थादोलसि मदु हौजिकति खरगी ममांगदा गुजरातदा यामना अंगको पाव अमदि नहा अमना पबजी गेम से अदुकी मतिक फास्ट ओइना माना सानि अदुकी मतिक मान हैसिंगी मदुदा साना भोनबदा महाकी ब्रेन की नार्व अमा पखाइदुना सिखिबने खंदुना येंगी महाकना मदुदा लुप्पा मोंग अदो मसिमक्नि हौजिकालगी नहारोलसिंग अहल फावबा वीडियो गेम सिनेमा
ꯃꯈꯜ ꯃꯈꯜꯒꯤ ꯖꯒꯣꯏ ꯏꯁꯩ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯣꯏꯅ ꯂꯨꯞꯄꯦ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯃꯛ ꯁꯩꯇꯥꯟꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯔꯥꯎꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯤꯗ ꯍꯨꯒꯨꯝꯅ ꯁꯟꯗꯣꯛꯄꯗꯣ ꯑꯩꯈꯣꯏ ꯇꯧꯍꯜꯂꯔꯣꯏꯁꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯋꯥꯏꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯅꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯁꯤ ꯃꯣꯕꯥꯏꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯑꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯁꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯁꯟꯗꯣꯛꯁꯤ ꯃꯔꯝꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯍꯩ ꯑꯁꯤꯅꯅꯤ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯊꯧꯒꯠꯂꯤꯕꯗꯨ ꯄꯨꯟꯁꯤꯕꯨ ꯍꯤꯡꯕꯒꯤ ꯑꯁꯥ ꯄꯤꯔꯤꯕꯗꯣ ꯋꯥꯍꯩꯁꯤꯅꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯂꯩꯕ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯟꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯗꯨꯅ ꯑꯩꯈꯣই ꯁꯟꯗꯣꯛꯅꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯀꯥꯟꯅꯗꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯔꯣꯏꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯀꯞꯂꯤꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅꯅꯤ ꯁꯤꯡꯗꯕ ꯃꯤꯁꯤꯡꯒꯨꯝ ꯅꯠꯇꯅ ꯑꯁꯤꯡꯕ ꯃꯤꯁꯤꯡꯒꯨꯝꯅ ꯆꯦꯛꯁꯤꯜꯂꯁꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯃꯜ ꯂꯩꯅ ꯃꯇꯝꯕꯨ ꯁꯤꯖꯤꯟꯅꯔꯁꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯄ꯭ꯔꯚꯨꯒꯤ ꯅꯤꯡꯕ ꯀꯔꯤꯅꯣ ꯈꯟꯊꯗꯨꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯍꯧꯔꯁꯤ ꯍꯥꯏꯅ ꯄꯣꯜꯅ ꯑꯦꯐꯤꯁꯥꯗ ꯍꯥꯏꯕꯗꯣ ꯃꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯖꯣꯍꯥꯟ ꯄꯟꯗꯨꯞ ꯃꯔꯤ ꯑꯗꯨꯗ ꯑꯐꯕ ꯋꯥꯄꯥꯎ ꯖꯣꯍꯥꯟ ꯄꯟꯗꯨꯞ ꯃꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯁꯃꯔꯤꯌꯥꯒꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯅꯨꯄꯥ 5ꯒ ꯂꯩꯃꯤꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯩ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯇꯣꯞꯄꯒꯤꯅꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯕ ꯅꯨꯄꯥ ꯑꯃꯠꯇꯒ ꯂꯩꯃꯤꯟꯅꯕ ꯉꯝꯗꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯍꯥꯡꯕꯗꯨꯕꯨ ꯃꯦꯟꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕꯗꯣ ꯅꯨꯄꯥ ꯑꯃꯠꯇꯗꯒꯤ ꯃꯍꯥꯛꯅ ꯐꯪꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅꯅꯤ ꯃꯍꯥꯛꯅ ꯅꯨꯄꯥ 6 ꯁꯨꯈꯤꯕꯗꯣ ꯑꯗꯨꯅ ꯅꯍꯥꯔꯣꯜꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯟꯇꯔꯅꯦꯠꯇꯒꯤ ꯐꯪꯕ ꯄꯦꯟꯕ ꯅꯥꯏꯗꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯋꯥꯈꯜꯕꯨ ꯊꯃꯣꯏꯕꯨ ꯏꯪꯊꯍꯟꯕ ꯑꯃꯁꯨꯡ ꯄꯦꯟꯊꯣꯛꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯁꯤꯅ ꯍꯦꯟꯅ ꯄꯥꯞꯇ ꯇꯥꯍꯟꯒꯗꯧꯕ ꯈꯛꯇꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯃꯌꯥꯒꯤ ꯑꯗꯨꯒ ꯁꯩꯇꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯄꯥꯞꯇ ꯇꯥꯍꯟꯅꯅꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇꯅ ꯃꯦꯟꯁꯤꯟꯕ ꯌꯥꯔꯣꯏ ꯃꯐꯝꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯃꯦꯟꯁꯤꯟꯒꯗꯧꯕꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯁꯦꯡꯅ ꯈꯪꯈ꯭ꯔꯕ ꯃꯤ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯐꯖꯔꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯌꯥꯝꯁꯤ ꯀꯔꯤꯁꯨ ꯅꯠꯇꯕꯒꯨꯝꯅ ꯈꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯗꯒꯤ ꯌꯥꯝꯅ ꯄꯦꯟꯅ ꯌꯥꯝꯅ ꯈꯣꯏꯔꯥꯅ ꯌꯦꯡꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯁꯨ ꯅꯠꯇꯕꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕ ꯄꯣꯛꯂꯛꯀꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯁꯣꯔꯅ ꯅꯪ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯈꯪꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯣꯠ ꯑꯃꯠꯇꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯅꯍꯥꯛꯅ ꯀꯩꯗꯧꯉꯩꯗꯁꯨ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏ ꯑꯦꯗꯖꯁ ꯇꯧꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯣꯏ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯑꯦꯗꯖꯁ ꯇꯧꯔꯒ ꯆꯠꯂꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯗꯨꯗꯤ ꯍꯤ ꯑꯅꯤ ꯇꯣꯡꯕꯒꯤ ꯄꯨꯛꯅꯤꯡꯅꯤ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯁꯨ ꯀꯥꯏꯗꯅꯕ ꯏꯁꯣꯔꯒꯤꯁꯨ ꯀꯥꯏꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯌꯥꯔꯣꯏ ꯃꯗꯨ ꯏꯁꯣꯔꯅ ꯄꯥꯝꯕ ꯊꯕꯛ ꯅꯠꯇꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯄꯥꯞ ꯀꯌꯥ ꯇꯧꯈ꯭ꯔꯕꯁꯨ ꯏꯁꯣꯔꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯔꯤ ꯃꯤꯑꯣꯏ ꯆꯥꯝꯃꯅ ꯅꯍꯥꯛꯄꯨ ꯋꯥꯈꯜ ꯍꯟꯊꯍꯟꯕ ꯗꯤꯁꯀꯔꯦꯖ ꯇꯧꯔꯛꯄ ꯌꯥꯏ ꯅꯪꯗꯤ ꯐꯠꯇꯕ ꯃꯤꯅꯤ ꯅꯪꯗꯤ ꯄꯥꯄꯤꯅꯤ ꯁꯩꯇꯥꯟꯅꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥ ꯉꯥꯡꯂꯛꯇꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯗꯦꯝ ꯐꯤꯜ ꯇꯧꯍꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯁꯤꯕꯤꯈ꯭ꯔꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯈ꯭ꯔꯕ ꯖꯤꯁꯨꯅꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ
ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯊꯕꯛ ꯀꯌꯥꯗ ꯑꯔꯦꯝꯕꯗ ꯇꯥꯏꯝ ꯄꯥꯁ ꯇꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯄꯥꯞ ꯀꯌꯥ ꯇꯧꯗꯨꯅ ꯑꯌꯣꯜ ꯑꯔꯥꯜ ꯂꯪꯖꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯒ ꯃꯣꯕꯥꯏꯜꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯁꯤ ꯊꯜꯍꯜꯂꯁꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜꯕꯨ ꯆꯨꯝꯅ ꯁꯦꯡꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯁꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯉꯁꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯇꯝ ꯑꯗꯣ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯁꯤ ꯉꯁꯤ ꯅꯪꯅ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯜꯍꯟꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯀꯔꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯂꯁꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯅꯪꯕꯨꯁꯨ ꯏꯁꯣꯔꯅ ꯗꯦꯕꯤꯠꯒꯨꯝꯅ ꯁꯥꯝꯁꯟꯒꯨꯝꯅ ꯄꯤꯇꯔ ꯑꯃꯁꯨꯡ ꯄꯣꯜꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯑꯌꯣꯜ ꯑꯔꯥꯜ ꯀꯣꯛꯄꯤꯈꯤꯕꯒꯨꯝꯅ ꯅꯍꯥꯛꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯆꯪꯖꯔꯕꯗꯤ ꯅꯍꯥꯛꯄꯨꯁꯨ ꯀꯣꯛꯄꯤꯒꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯐꯠꯇꯕꯅꯤ ꯈꯪꯅ ꯑꯁꯨꯝ ꯊꯋꯥꯏꯕꯨ ꯁꯣꯟꯊꯍꯟꯗꯨꯅ ꯑꯃꯥꯡꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯠꯂꯔꯣꯏꯁꯤ ꯍꯧꯖꯤꯛ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯆꯥꯛ ꯇꯥꯡꯕ ꯈꯛ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯆꯤꯟꯖꯥꯛꯁꯨ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯇꯝ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯑꯁꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯉꯝꯕ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯩꯕ ꯀꯔꯤꯅꯣ ꯂꯣꯠꯁꯤꯜꯂꯒꯅꯨ ꯎꯠꯊꯣꯛꯇꯨꯅ ꯊꯋꯥꯏꯒꯤ ꯑꯔꯥꯡ ꯈꯧꯔꯥꯡꯕ ꯀꯌా ꯀꯣꯛꯍꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯅ ꯃꯣꯕꯥꯏꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤ ꯅꯠꯇे ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯄ ꯇꯥꯔꯒꯅ ꯃꯗꯨ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕꯁꯤ ꯍꯪꯅꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯃꯔꯝꯗꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯇꯝ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯑꯩꯈꯣꯏ ꯑꯁꯦ ꯍꯤꯡꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯥꯕ ꯈꯔ ꯄꯤꯗꯨꯅ ꯊꯧꯒꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯉꯩꯁꯤꯗ ꯃꯃꯜ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯦ ꯏꯁꯣꯔꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯀꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯎꯅꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯑꯁꯦ ꯇꯧꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯈꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯕꯨꯡ ꯃꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ